ꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯎꯅꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯕꯤ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯗ ꯂꯨꯍꯣꯡꯈ꯭ꯔꯤꯅꯦ ꯑꯕꯦꯝꯃ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯉꯥꯟꯊꯣꯏꯕꯤꯒꯤ ꯏꯃꯥ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯌꯦꯡ ꯂꯥꯛꯏꯅꯦ ꯏꯃꯥꯇꯨ ꯑꯕꯦꯝꯃ ꯑꯩꯈꯣꯏ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯤꯁꯨ ꯅꯥꯔꯤꯅꯦ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯗꯤ ꯀꯩꯗꯧꯗꯦꯕ ꯑꯩꯈꯣꯏ ꯃꯆꯥ ꯁꯤ ꯃꯈꯨꯠ ꯅꯥꯝꯃ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏꯁꯜꯂꯒ ꯐꯛꯇꯣꯛꯄ ꯌꯥꯗꯦ ꯑꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯑꯦꯛꯁꯔꯁꯥꯏꯁ ꯂꯩꯈꯤꯕꯗꯒꯤ ꯑꯗꯨꯝ ꯂꯦꯡꯗ꯭ꯔꯦꯗ ꯌꯥꯎꯅ ꯇꯥꯕ ꯀꯩꯝ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝ ꯀꯜꯂꯦ ꯃꯈꯣꯡꯒ ꯂꯩꯔꯦ ꯀꯥꯎꯅꯤ ꯐꯨꯅꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯜꯂ ꯍꯤꯞꯄꯁꯦ ꯑꯗꯨꯝ ꯍꯤꯞꯄ ꯂꯩꯔꯦ ꯇꯤꯡꯊꯣꯛꯇ꯭ꯔꯦꯕ ꯌꯥꯗ꯭ꯔꯦꯕ ꯍꯥꯎ ꯌꯥꯏꯌꯦ ꯄꯣꯔꯛꯑꯣ ꯁꯤ ꯍꯥꯞꯀꯦ ꯄꯣꯔꯛꯑꯣ ꯍꯥꯏꯕ ꯑꯩꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯕꯤ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯄꯣꯔꯛꯏꯁꯦ ꯂꯧꯊꯔꯛꯑꯣ ꯀꯩꯅꯣꯒꯤ ꯃꯇꯩ ꯅꯨꯡꯁꯤꯌꯦꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯆꯠꯁꯦ ꯍꯥꯏꯅꯔꯒ ꯆꯥꯅꯤꯡꯗꯁꯨ ꯆꯥꯒꯗꯕ ꯍꯟꯗꯛꯇꯤ ꯈꯖꯨꯔ ꯌꯥꯝ ꯆꯥꯏꯌꯦ ꯀꯩꯅꯣ ꯅꯍꯥꯟꯗꯤ ꯈꯖꯨꯔꯗꯣ ꯆꯥꯃꯟꯈꯤꯗꯅ ꯍꯟꯗꯣꯔꯛꯏꯅꯦ ꯀꯩꯅꯣ ꯑꯩ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯕꯅꯦ ꯌꯥꯝ ꯄꯣꯔꯦ ꯑꯗꯩ ꯄꯥꯟꯁꯨ ꯄꯨꯔꯛꯄꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯅꯅꯕ ꯌꯥꯝ ꯄꯨꯕꯤꯔꯛꯑꯦ ꯑꯁꯤ ꯄꯥꯟꯁꯤ ꯄꯨꯁꯜꯂꯣ ꯌꯦꯡꯒꯦ ꯑꯍꯥꯎꯕ꯭ꯔꯥꯅ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯆꯠꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯤ ꯑꯃ ꯊꯥꯗꯣꯛꯄ ꯑꯗꯨꯝ ꯌꯥꯗꯕꯅꯤꯅꯕ ꯁꯩꯔꯦꯡ ꯑꯃ ꯊꯤꯔꯛꯎꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯃꯌꯨꯡꯒꯤ ꯀꯔꯤ ꯁꯣꯜꯂꯝꯃꯦꯕꯀꯣ ꯇꯥꯗ꯭ꯔꯦ ꯑꯩꯗꯤ ꯍꯥꯏꯔꯛꯑꯣ ꯁꯤꯗ ꯑꯣꯟꯁꯤꯜꯂꯣ ꯑꯩ ꯇꯥꯗ꯭ꯔꯦ ꯈꯪꯕꯅꯦ ꯐꯖꯩ ꯃꯃꯤꯡ ꯏꯃꯥꯕꯨ ꯂꯥꯛꯀꯦꯔꯥ ꯄꯥꯟ ꯌꯥꯝ ꯌꯥꯝꯃꯤ ꯁꯤ ꯄꯥꯟꯁꯤꯗꯤ ꯑꯍꯥꯎꯕꯅꯤ ꯍꯥꯎꯅꯤ ꯊꯥꯕꯁꯨ ꯄꯨꯕꯤꯔꯛꯑꯦ ꯌꯥ ꯆꯟꯈ꯭ꯔꯣ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯄꯨꯛꯀꯥꯗ ꯊꯟꯕꯗ ꯑꯉꯥꯡ ꯃꯌꯥꯝꯅꯅꯦ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯌꯥꯝꯃꯤꯗꯣ ꯑꯃ ꯂꯥꯛꯏ ꯑꯃꯨꯛ ꯊꯥꯡꯉꯤ ꯑꯃ ꯂꯥꯛꯏ ꯑꯃꯨꯛ ꯊꯥꯡꯉꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯩ ꯂꯩꯁꯦ ꯀꯔꯤꯝꯇ ꯀꯈꯣꯡ ꯂꯩꯕ ꯀꯥꯍꯟꯗꯦ ꯃꯣꯏ ꯇꯧꯕ ꯏꯁꯨꯁꯨ ꯌꯥꯝꯃꯦ ꯏꯁꯨ ꯅꯨꯄꯥꯈꯩꯅ ꯕꯨꯖꯥ ꯌꯥꯎꯋꯦ ꯑꯕꯣꯛꯀꯤ ꯍꯥꯟꯅ ꯍꯦꯛꯇ ꯑꯆꯥꯄꯣꯠꯁꯤ ꯄꯨꯔꯛꯀꯅꯤ ꯕꯔ ꯇꯧꯔꯦꯗꯅ ꯑꯃꯨꯛ ꯇꯧꯔꯣ ꯊꯥꯡꯒꯠꯂꯛꯑꯅꯦꯕ ꯆꯥꯔꯣ ꯄꯤꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣ ꯈꯪꯗꯦꯗ ꯏꯅꯥꯎꯗꯣ ꯏꯃꯥꯃꯨꯛ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯗꯕꯅꯦꯕ ꯑꯩꯁꯦ ꯏꯆꯦ ꯗꯨꯀꯥꯟ ꯐꯝꯃꯤꯅꯦ ꯇꯧꯔꯝꯕꯁꯨ ꯇꯣꯛꯈ꯭ꯔꯦꯗꯣ ꯑꯗꯒꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯖꯥꯠꯅꯤ ꯃꯥꯁꯤ ꯅꯠꯇ꯭ꯔꯅꯦ ꯄꯩꯁꯥ ꯑꯗꯨ ꯌꯥꯝꯕꯗꯣ ꯏꯃꯥ ꯑꯕꯦ ꯀꯩꯅꯣꯅꯦ ꯕꯣꯏ ꯄꯨꯔꯛꯏꯗꯨꯕꯣ ꯄꯥꯟꯅꯣ ꯀꯩꯅꯣ ꯌꯥꯝ ꯄꯣꯔꯛꯏ ꯏꯃꯥ ꯐꯔꯦ ꯄꯥꯟ ꯆꯥꯕ ꯉꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯏꯅꯦꯕ ꯑꯩ ꯆꯥꯗꯤ ꯂꯣꯏ ꯆꯥꯏꯌꯦꯕ ꯑꯩꯅ ꯆꯥꯖꯗꯕ ꯑꯩꯁꯤꯅ ꯁꯣꯔꯤꯁꯤꯅ ꯀꯩꯗꯩꯅꯣꯅꯦ ꯆꯥꯛ ꯑꯖꯥꯠꯁꯦ ꯆꯥꯗꯕ ꯀꯨꯏꯔꯕ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯕ ꯑꯗꯩ ꯁꯣꯟꯈꯤꯕꯅꯦꯕ ꯅꯥꯕꯁꯨ ꯅꯠꯇꯦ ꯀꯔꯤꯝ ꯇꯧꯗꯦꯕ ꯑꯩꯁꯦ ꯆꯥꯅꯤꯡꯕꯁꯨ ꯂꯣꯏ ꯌꯥꯏ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯉꯥꯟꯊꯣꯏꯕꯤꯒꯤ ꯏꯃꯥꯁꯦ ꯅꯍꯥ ꯑꯣꯏꯌꯦ ꯑꯗꯨꯅꯦ ꯑꯩꯅ ꯑꯝꯇ ꯆꯠꯁꯤ ꯍꯥꯏꯔꯒ ꯁꯨꯝ ꯄꯥꯡꯊꯣꯛ ꯆꯥꯕ ꯑꯗꯩꯅꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯉꯝꯗꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯟꯊꯔꯀꯥꯟꯗ ꯆꯠꯄꯗꯤ ꯏꯕꯨ ꯏꯀꯥꯏꯖꯔꯦꯅ ꯍꯥꯏꯔꯒ ꯆꯠꯍꯧꯗꯕ ꯑꯩꯁꯦ ꯁꯣꯟꯕꯨꯗꯤ ꯁꯣꯜꯂꯦꯕ ꯀꯔꯤꯝꯇ ꯇꯧꯗꯦ ꯏꯁꯥꯁꯤꯗ ꯀꯔꯤꯝ ꯑꯅꯥꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯑꯩ ꯑꯃꯨꯛ ꯆꯥꯗꯕꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯏꯃꯥꯏꯁꯨ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨ ꯁꯣꯜꯂꯤꯅꯤ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯀꯅꯥꯅꯣ ꯁꯤꯅ ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯗꯗꯥꯒ ꯑꯩꯈꯣꯏ ꯆꯦꯒꯗꯤ ꯑꯩ ꯌꯥꯝ ꯌꯥꯗꯦꯕ ꯑꯗꯨꯏꯁꯨ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯆꯍꯤ 30 ꯁꯨꯔꯤ ꯅꯨꯄꯥꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯥ
그 말에 사과를 하는데 뭐 마톤더니나 끼라마니 끼버지. 잘했어, 잘했어. 헨토이비. 이사 헨토이비. 이거 온 차로 오세. 라임수도 티도록 오세. 라임수도 티도록. 오 이마도 라우나 야, 얌하이, 얌하이, 얌파자이. 얌하이예. 헨토이비 얌하이예. 유하요 저는 화장로 마마다 비살리. Sida ai luhongmadamina ai ne khangburaba ai laktinga. ꯑꯩꯗꯤ ꯉꯛꯏꯅꯦ ꯃꯣꯏ ꯃꯌꯥꯝ ꯃꯥꯟꯅꯕ ꯂꯥꯛꯄꯗꯨꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯗꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯃꯤꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯁꯛ ꯑꯣꯏꯃꯤꯗꯤ ꯈꯪꯗꯕ ꯈꯨꯠ ꯑꯃꯨꯛ ꯌꯥꯎꯗꯦ ꯏꯁꯩꯁꯛꯏꯅꯦꯅ ꯈꯨꯠꯀ ꯌꯥꯎꯔꯒ ꯑꯃꯨꯛ ꯆꯠꯁꯤꯔꯥ ꯍꯌꯦꯡꯃꯣ ꯈꯨꯠ ꯌꯥꯝ ꯄꯛꯆꯕꯅꯦꯕ ꯀꯩꯅꯣꯝ ꯑꯥ. ꯍꯥꯏꯕ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯊꯣꯏꯕꯤꯅꯒꯤ ꯃꯁꯛꯁꯤ ꯃꯥꯟꯗꯦꯅꯦ 나보 아빠 무서우게 하이야 아코이다 ꯆꯠꯂꯒꯦ 나오고 ꯑꯃꯨꯛꯁꯨ ꯂꯥꯛꯀꯦ ꯀꯟ ꯈꯜꯂꯣ ꯀꯜꯂꯝꯃꯦ ꯌꯥꯝ ꯐꯔꯦ ꯏꯕꯗꯩꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯥꯔꯤꯁꯦ ꯑꯗꯨ ꯁꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯥꯛ ꯆꯠꯁꯤ ꯀꯩꯅꯣ ꯍꯦꯟꯊꯣꯏꯕꯤ ꯍꯦꯟꯊꯣꯏꯕꯤ ꯍꯧꯖꯤꯛꯀꯤ ꯁꯩꯔꯦꯡ ꯅꯪꯗꯣ ꯊꯤꯔꯣ ꯌꯥꯔꯦ ꯑꯉꯥꯡ ꯍꯧꯖꯤꯛꯀꯤ ꯅꯈꯨꯠ ꯌꯥꯎꯔꯒ ꯀꯩꯗꯧ ꯈꯔ ꯅꯪ ꯅꯁꯛ ꯅꯈꯨꯠ ꯌꯥꯎꯔꯒ ꯐꯖꯅ ꯇꯧꯔꯣ ꯈꯨꯠ ꯌꯥꯎꯗꯗꯤ ꯌꯥꯏ Kana. Cái rồi khăn thì khăn nghe vào, xin sẽ lấy gì nè, ai đi mà xuống bác chắc chạy đi không khăn vào. ꯌꯥꯝ ꯍꯩ ꯕꯥꯏ ꯕꯥꯏ ꯀꯣꯏꯔꯛꯀꯦ ꯑꯩꯈꯣꯏꯁꯨ Lao là cái đâu rồi ai đi hình ngày đi đâu cái phu phụ đó cơ. ꯃꯥꯅꯤ Anh có hống gia đình của thằng kia ꯍꯥꯏꯗꯤ ꯃꯃꯥꯡꯗꯗꯤ ꯁꯤꯗ ꯍ꯭ꯋꯤꯜ ꯆꯤꯌꯔꯗ ꯈꯔ ꯄꯨꯊꯣꯛ ꯁꯣꯔꯣꯛꯇꯒ ꯄꯨꯊꯣꯛꯄꯅꯦꯕ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯦ ꯍꯟꯗꯛꯇꯤ ꯅꯣꯡꯁꯨ ꯑꯗꯨꯝ ꯇꯥ ꯂꯩꯗꯅ ꯏꯁꯤꯡ ꯆꯥꯎꯁꯟꯕ ꯁꯤꯗ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯎꯁꯜꯂꯦ ꯁꯨꯃꯥꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ Xin Korean pathobra si sa. ꯄꯥꯊꯗꯦ ꯄꯥꯊꯗꯦ ꯁꯤ ꯄꯥꯊꯔꯗꯤ ꯀꯤꯖꯩ ꯁꯣꯝꯗ ꯗ꯭ꯔꯦꯟꯗꯣ ꯆꯦꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯨꯝꯃ ꯂꯩꯕ ꯁꯤ ꯄꯥꯊꯔꯗꯤꯀꯣ ꯁꯤ ꯀꯨꯊꯕꯅꯤꯅ ꯌꯨꯝꯁꯤ ꯆꯪꯗꯕꯤꯗꯅꯦꯀꯣ ꯌꯨꯝꯁꯤ ꯂꯥꯎꯋꯦꯕ Bây cái phim bạn tôi sẽ làm một mình cả. ꯃꯃꯥꯡꯒꯤ ꯇꯥꯡ 3ꯗ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯝꯃꯦ ꯑꯥꯒꯤ ꯀꯩꯅꯣꯒꯤꯗꯣ ꯃꯃꯥꯡꯒꯤꯗꯣ ꯈꯨꯟꯖꯥꯡꯒꯤꯗꯣ ꯑꯗꯨꯗ ꯅꯣꯡꯉꯥꯟꯕꯒꯅꯤ Mày tham ꯃꯩ ꯊꯥꯕ ꯍꯧꯗꯣ ꯑꯩꯈꯣꯏ ꯐꯤꯜꯁꯦ ꯍꯦꯛ ꯍꯜꯂꯛꯄ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯒ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯂꯣꯏꯅ ꯃꯩ ꯆꯥꯛꯇꯅ ꯆꯠꯂꯣꯀꯣ ꯕꯥꯏ ꯕꯥꯏ ꯍꯦꯟꯊꯣꯏꯕꯤ ꯕꯥꯏ ꯕꯥꯏ ꯍꯦꯟꯊꯣꯏꯕꯤꯔꯥ ꯍꯦꯟꯊꯣꯏꯕꯤ ꯀꯣꯏꯔꯥ ꯉꯥꯟꯊꯣꯏꯕꯤ ꯍꯦꯟꯊꯣꯏꯕꯤ ꯍꯦꯟꯊꯣꯏꯕꯤ Cái mình cái còn đi ăn rồi bà. ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯃꯥꯅ ꯍꯥꯏꯌꯣꯕ Hospital rồi cho angang mà mình hay rồi, angang mà mình. ꯑꯉꯥꯡ ꯃꯃꯤꯡ ꯍꯥꯏꯕ ꯍꯥꯏꯕ ꯉꯝꯗꯦ Ai cũng phải ꯐꯖꯩꯌꯦ ꯑꯗꯨꯅ ꯐꯔꯦ ꯃꯄꯥꯁꯨ ꯃꯁꯛ ꯐꯖꯩ ꯃꯃꯥꯁꯨ ꯐꯖꯩ ꯌꯥꯝ ꯐꯖꯕꯅꯦ ꯅꯨꯡꯁꯤꯖꯦ ꯃꯣꯏꯁꯤꯡꯁꯦ ꯍꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯝ ꯍꯥꯏꯕꯅꯦ ꯁꯦ ꯕꯥꯏ ꯆꯠꯂꯣꯀꯣ
ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯉꯁꯤꯁꯦ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯅꯣꯡ ꯇꯥꯕ ꯀꯥꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥ ꯄꯨꯊꯣꯛꯄ ꯌꯥꯗꯕ ꯌꯨꯡ ꯍꯥꯟꯗꯦ ꯂꯩꯕꯅꯦꯕ ꯃꯣꯏ ꯍꯟꯖꯜꯂꯦ ꯄꯪꯍꯥꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯉꯨ ꯀꯥꯟꯗꯅꯦ ꯎꯆꯣ ꯂꯩꯔꯝꯃꯦ ꯑꯣ ꯅꯥꯗꯤ ꯅꯆꯥꯅꯨꯄꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗ ꯍꯥꯏꯕ ꯏꯀꯥꯏꯔꯕ ꯃꯤ ꯂꯥꯛꯄꯗꯨꯗ ꯑꯩ ꯈꯪꯗꯕꯅꯦ ꯁꯨꯈꯪ ꯈꯪꯍꯧꯗꯦ ꯈꯪꯗꯦ ꯄꯥꯏꯔꯨꯅꯨ ꯈꯨꯠꯇꯣ ꯂꯣꯏ ꯅꯝꯊꯤꯔꯅꯤ ꯆꯣꯠꯂꯦ ꯍꯣꯡꯗꯣꯛꯑꯗꯕꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯅꯤ ꯔꯤꯖꯟꯗꯤ ꯀꯥꯏ ꯆꯠꯈꯤꯕꯅꯣ ꯂꯥꯛꯑꯅꯤ ꯑꯩ ꯈꯔ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕꯅꯤꯗ ꯆꯪꯁꯜꯂꯛꯑꯣ ꯑꯃꯨꯛ ꯊꯜꯂꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯎꯝ ꯑꯩ ꯏꯅꯥꯎꯄꯤꯗꯣ ꯅꯣꯡꯃ ꯅꯣꯏ ꯗꯗꯥꯅꯗꯤ ꯍꯥꯏꯒꯦꯕ ꯑꯗꯣ ꯆꯥꯃꯦꯟꯗꯣꯟꯗꯣ ꯂꯣꯏꯔꯦ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤꯒ ꯍꯥꯏꯌꯦꯕ ꯑꯩ ꯈꯔꯅ ꯆꯨꯝꯅ ꯂꯩꯕꯣꯏ ꯅꯤꯡꯕ ꯅꯥꯗꯅ ꯃꯥꯗꯤ ꯉꯥꯎ ꯐꯩꯅ ꯅꯥꯔꯖꯥꯠꯅꯤꯅ ꯅꯥꯔꯦ ꯑꯁ ꯇꯟꯗ꯭ꯔꯗꯣ ꯆꯠꯂꯨꯁꯦ ꯏꯃꯥꯗꯣ ꯈꯔ ꯀꯟꯈꯠꯂꯒꯅꯦ ꯀꯗꯥꯏꯗꯒꯤ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯀꯗꯕꯅꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯌꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯍꯣꯏ ꯏꯆꯦꯅꯅꯦ ꯃꯥꯏ ꯗꯨꯀꯥꯟ ꯐꯝꯃꯝꯃꯤꯗꯅ ꯑꯩꯁꯨ ꯆꯠꯂꯦ ꯍꯦꯛ ꯐꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯑꯗꯨ ꯆꯠꯂꯒꯦꯀꯣ ꯍꯥꯏꯀꯥꯟꯗ ꯆꯠꯂꯣ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯨꯝ ꯍꯥꯞꯄꯤꯔꯛꯏ ꯄꯣꯠꯅꯤꯗ ꯑꯁ ꯅꯨꯡꯁꯤꯗ꯭ꯔꯗꯣ ꯅꯨꯡꯁꯤ ꯀꯅꯥ ꯂꯥꯛꯑꯃꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯗꯦꯗ ꯌꯥꯝꯈ꯭ꯔꯦꯗ ꯃꯣꯏ ꯂꯥꯛꯏꯗꯣ ꯑꯝꯇ ꯈꯪꯗꯦꯗꯀꯅꯥ ꯑꯕꯦꯕꯤ ꯑꯕꯦꯕꯤꯅꯦ ꯑꯕꯦꯕꯤꯗꯤ ꯈꯪꯉꯤ ꯑꯗꯒꯤ ꯉꯥꯟꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯕꯤꯒꯤ ꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯄꯥꯗꯣ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯇꯩ ꯑꯗꯒꯤ ꯃꯅꯦꯝꯄꯣꯛ ꯁꯤꯗ ꯄꯔꯦꯡ ꯁꯥꯅ ꯐꯝꯕꯗꯣ ꯂꯣꯏ ꯁꯨꯅꯕ ꯂꯥꯛꯑꯦꯅꯦ ꯂꯣꯏ ꯃꯣꯏꯁꯦ ꯁꯨꯅꯕ ꯂꯥꯛꯏ ꯃꯣꯏꯒꯤ ꯃꯆꯦꯗꯨꯁꯨ ꯂꯥꯛꯀꯗꯕꯅꯦ ꯑꯗꯩꯗ ꯌꯨꯝꯗꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ ꯂꯩꯇꯕꯗꯨꯗ ꯃꯥ ꯂꯩꯍꯧꯔꯦꯅ ꯍꯥꯏ ꯍꯩꯃꯥ ꯔꯦꯗꯤꯑꯣ ꯅꯪ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯂꯥꯛꯏ ꯅꯍꯥꯟꯃꯨꯛꯁꯨ ꯁꯨꯡꯉꯩꯀꯥꯟꯗ ꯂꯥꯛꯀꯨꯝ ꯇꯧꯏ ꯃꯣꯏꯗꯣ ꯂꯥꯛꯏ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯑꯗꯨꯗꯤ ꯀꯔꯤꯝ ꯇꯧꯗꯦꯀꯣ ꯇꯧꯗꯦ ꯀꯩꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯐꯤ ꯍꯣꯡꯗꯣꯛꯇꯣꯏꯅꯦ ꯏꯃꯥ ꯌꯥꯏ ꯆꯤꯡꯈꯠꯂꯣꯅ ꯌꯥꯅꯤꯌꯦ ꯆꯣꯠꯄ꯭ꯔꯣ ꯃꯩꯅꯤ ꯄꯨꯔꯥ ꯂꯣꯏ ꯆꯣꯠꯂꯦ ꯆꯣꯠꯂꯦ ꯑꯗꯨꯗꯤ ꯆꯤꯡꯊꯔꯒ ꯇꯧꯕ ꯍꯧꯒꯠꯂꯣꯁꯤ ꯏꯃꯥ ꯆꯨꯁꯟ ꯇꯣꯔꯅꯤ ꯐꯖꯅ ꯂꯣꯏ ꯆꯣꯠꯂꯦꯕ ꯁꯤꯐꯥꯎ ꯍꯣꯏ ꯍꯣꯡꯗꯣꯛꯑꯗꯣꯏꯅꯤ ꯂꯣꯏ ꯆꯣꯠꯂꯦꯗꯣ 프리슈 쏘잖아. 하. 그것도 쏘다 말해. 가져가. 여보 살살 제가 마이 깡쟁이니다. 강제바 야로 되면 남티니 신도거든. 뒤로 해. 여보 살살 온토 까리노니. 살살 온토 까마이 온토 그대노. 정말 손 너무 씻고 마. 아니 제 옆에 때야 시디카이네 이게. 양놈이 해마 힙타기노. 힙타로 아니 뚜 왜 쫄라매 또 쫄라매 해 까마이더니 아이는 쪼떼만 해봐 뭐냐 쫄래 해봐 아들들이네 아이씨 하고로 와요 하고로 아스마 시주로 왜 쫄래 강도든 까마이더니 이제 한입도 같이 해. 아이 또 찰래네. 또 찰래? 짜포 짜란만이 거의 맛이. 소리 또 홍도 허러지라. 그래 꼬마 더러 어디 좀 아마도 형이. 어디 야도 말래. 어디 꼬미. 나오세요. 그래 넣고시. 아이마. 저 소리 하이로. 더 쏠래. 머닝도. 녹방면. 아이고. 그 남는 물론 톡게 넣어. 그 다음에 넣어 비게 후. 왜 그다음 반 많이 혼내지? 근데 티기게 너희 까모나 피로미 아무 남산만이나. 그것도. 아이마. cái non thì có máy tàu đấy nó xí vụ 또 너 토하더니 튀기 프리체
ꯀꯅꯥꯅꯣ ꯑꯅꯤꯗꯅꯦ ꯗꯅꯤ ꯍꯣꯏꯒꯤ ꯅꯠꯇꯦꯗ ꯏꯆꯦꯅ ꯂꯩꯕꯤꯔꯛꯄꯅꯦ ꯗꯅꯤ ꯍꯣꯏꯒꯤ ꯀꯅꯥꯅꯣꯝꯅ ꯆꯩꯔꯥꯎꯕꯒꯤ ꯁꯥꯟꯇ ꯈꯟꯅꯅꯦꯅ ꯄꯤꯔꯝꯗꯥꯏꯅꯦ ꯑꯗꯨꯅ ꯑꯃꯅꯦ ꯑꯩ ꯈꯪꯗꯦꯗ ꯁꯥꯏꯁꯦ ꯍꯩꯃ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯁꯨ ꯅꯨꯄꯥꯅ ꯂꯣꯏ ꯇꯧꯕꯅꯦ ꯑꯕꯨꯡ ꯑꯅꯧꯕ ꯑꯣꯏꯒꯗꯤ ꯂꯩꯇ꯭ꯔꯤ ꯂꯩꯖꯟꯁꯤꯅ ꯃꯥꯗꯤ ꯀꯩꯝ ꯇꯧꯗꯅ ꯂꯩꯔꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯌꯥꯔꯦ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ 마ꯁꯨ ꯇꯧꯒꯗꯕꯗꯣ ꯗꯗꯥꯅ ꯃꯥꯁꯨ ꯆꯠꯊꯣꯛꯈ꯭ꯔꯒꯗꯤ ꯀꯅꯥꯝꯇ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯔꯔꯣꯏꯅ ꯂꯩꯍꯜꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯃꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯗꯅ ꯂꯩꯔꯦ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯀꯩꯅꯣꯝ ꯇꯧꯍꯟꯗ꯭ꯔꯗꯤ ꯊꯕꯛꯄꯨꯗꯤ ꯊꯥꯔꯤ ꯑꯗꯣ ꯐꯣꯝꯗꯃꯛ ꯊꯥꯖꯤꯟꯈ꯭ꯔꯤ ꯐꯣꯝꯗ ꯄꯩꯁꯥ ꯇꯥꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡ ꯆꯥꯎꯔꯛꯄꯁꯤꯗꯤ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯄꯤꯛꯏꯉꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯅ ꯈꯔ ꯐꯩ ꯍꯩꯃ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯗꯤ ꯐꯃꯨꯡꯁꯦ ꯁꯤꯟꯗꯣꯛꯇꯣꯏꯕ ꯑꯗꯨ ꯆꯣꯠꯄ꯭ꯔꯥ ꯀꯩꯅꯣꯅꯦ ꯌꯨꯝ ꯍꯟꯖꯤꯜꯂꯤ ꯀꯅꯥꯅ ꯍꯥꯏꯅꯣꯅꯦ ꯑꯩ ꯍꯥꯟꯁꯨ ꯍꯥꯟꯗꯅ ꯑꯗꯨꯗꯤ ꯏꯁꯤꯡ ꯃꯄꯥꯗꯣ ꯏꯁꯤꯡ ꯈꯤꯇꯪ ꯇꯧꯔꯒ ꯇꯩꯊꯣꯛꯀꯦꯔꯥ ꯏꯕꯨꯡꯉꯣ ꯀꯩꯅꯣꯗꯣ ꯆꯣꯠꯂꯝꯃꯅꯤꯅꯦ ꯃꯈꯥꯒꯤꯗꯣ ꯑꯗꯨ ꯃꯄꯥꯈꯣꯏꯗ ꯄꯨꯟꯅ ꯑꯗꯨꯝ ꯇꯩꯊꯣꯛꯑꯕ ꯈꯪꯗꯦꯕꯀꯣ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯏꯁꯜꯂꯗꯤ ꯀꯩꯒꯤ ꯇꯩꯊꯣꯛꯀꯦ ꯇꯧꯕ ꯐꯔꯦꯗ ꯑꯩꯅꯅꯦ ꯌꯨꯡ ꯍꯥꯜꯂꯦꯕ ꯁꯨꯈꯪ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒꯗꯤ ꯈꯨꯠ ꯇꯤꯡꯉ ꯌꯦꯡꯕꯗ ꯆꯣꯠꯂꯝꯕꯩ ꯋꯥꯅꯤꯗ ꯏꯌꯥꯔ ꯃꯦꯇ꯭ꯔꯦꯁꯅꯦ ꯑꯩꯈꯣꯏ ꯃꯥꯏꯁꯦ ꯏꯌꯥꯔ ꯃꯦꯇ꯭ꯔꯦꯁꯁꯤꯅ ꯑꯩꯗꯤ ꯈꯪꯗꯕꯅꯤꯀꯣ ꯎꯟꯁꯥꯗ ꯀꯩꯝ ꯁꯣꯛꯇꯦ ꯆꯩꯔꯛꯀꯅꯨꯀꯣ ꯅꯪꯒꯟ ꯁꯥꯒꯠꯇꯅ ꯎꯟꯁꯥ ꯀꯨꯔꯣꯝ ꯍꯨꯕꯗꯣ ꯑꯗꯨꯗꯣ ꯇꯧꯗꯦ ꯅꯪꯁꯦ ꯉꯔꯥꯡ ꯂꯧꯕꯨꯛ ꯆꯠꯂꯨꯕ꯭ꯔꯣ ꯆꯠꯇꯤꯌꯦ ꯆꯠꯂꯦ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏꯕꯨ ꯀꯨꯏꯔꯦꯗ ꯆꯠꯄꯗꯤ ꯍꯧꯖꯤꯛꯀꯥꯟ ꯂꯧꯕꯨꯛ ꯆꯠꯇꯦ ꯂꯧ ꯂꯣꯏ ꯁꯥꯠꯂꯦ ꯂꯧ ꯁꯥꯠꯂꯦ ꯇꯦꯜꯂꯤꯅꯦ ꯇꯦꯟꯁꯅꯨꯗ ꯃꯇꯣꯟ ꯈꯔ ꯄꯤꯛꯅ ꯀꯤꯔꯣ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯕ ꯁꯣꯝꯗ ꯈꯔ ꯂꯧꯊꯣꯛꯇꯗꯤ ꯌꯥꯔꯅꯤꯍꯦ ꯃꯇꯣꯟꯗꯨꯗꯪ ꯑꯣꯏꯅ ꯀꯤꯌꯣ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯁꯣꯝꯗꯁꯨ ꯍꯥꯏꯅꯣ ꯈꯔ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯔꯣ ꯑꯁ ꯏꯕꯦꯝꯃ ꯃꯌꯥꯝꯁꯦ ꯍꯩꯃ ꯀꯅꯥꯅꯣ ꯁꯤꯅ ꯑꯕꯦꯅꯦ ꯐꯤ ꯂꯧꯁꯟꯕꯤꯔꯛꯏꯅꯦ ꯏꯃꯥꯒꯤ ꯑꯕꯦ ꯗꯣꯕꯤꯅꯦ ꯑꯩꯈꯣꯏꯒꯤ ꯗꯣꯕꯤ ꯐꯔꯦ ꯅꯣꯡꯗꯤ ꯍꯥꯡꯉꯦꯀꯣ ꯍꯥꯡꯉꯦ ꯑꯩꯈꯣꯏꯗꯤ ꯆꯣꯠꯂꯔꯣꯏꯑꯕ ꯆꯣꯠꯂꯦꯅꯦꯍꯦ ꯌꯨꯡ ꯍꯥꯜꯂꯝꯃꯅꯤꯅꯦꯍꯦ ꯑꯣ ꯌꯨꯡ ꯍꯥꯟꯖꯜꯂꯦ ꯑꯩꯅ ꯂꯥꯎꯔꯛꯄꯗꯣ ꯅꯪ ꯇꯥꯍꯧꯗ꯭ꯔꯥ ꯍꯥꯏꯕ ꯇꯥꯍꯧꯋꯦ ꯉꯥ ꯐꯝꯈꯤꯗꯣꯏꯔꯣ ꯀꯩꯅꯣ ꯉꯥ ꯐꯝꯈꯤꯒꯦ ꯍꯥꯏꯔꯣ ꯆꯣꯠꯂꯗꯤ ꯐꯝꯐꯝ ꯂꯩꯇ꯭ꯔꯗꯤ ꯐꯝ ꯇꯥꯔꯦꯗꯅ ꯅꯠꯇ꯭ꯔꯅꯦ ꯀꯝꯗꯧꯕ ꯐꯃꯨꯡꯕꯨꯗꯤ ꯁꯦꯝꯃꯦ ꯇꯨꯝꯅꯤꯡꯉꯕꯕ ꯇꯨꯝꯅꯤꯡꯗꯦꯍꯦ ꯇꯨꯝꯐꯝꯁꯨ ꯂꯩꯇꯗꯕꯨ ꯁꯤ ꯂꯩꯔꯤꯁꯤꯗꯤ ꯁꯦꯝꯃꯦ ꯐꯔꯦ ꯌꯥꯔꯦꯀꯣ ꯊꯤꯒ ꯐꯥꯏꯅꯤꯡꯕ꯭ꯔꯣ ꯐꯥꯏꯅꯤꯡꯗꯦꯗ ꯊꯤꯕꯨ ꯀꯩꯗꯧ ꯐꯥꯏꯔꯨꯅꯤ ꯐꯥꯏꯅꯤꯡꯀꯥꯟꯗ ꯐꯥꯏꯔ ꯂꯣꯏꯔꯦ ꯊꯥꯖꯤꯟꯕꯤꯔꯣꯔꯥ ꯉꯥꯏꯈꯣꯗ ꯉꯥꯛꯇ ꯐꯝꯈꯤꯒꯦꯗ ꯐꯝꯃꯣ ꯏꯃꯥ ꯉꯥꯛꯇ ꯏꯃꯥ ꯅꯣꯏ ꯗꯗꯥ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯆꯠꯈ꯭ꯔꯦ ꯀꯩ ꯍꯥꯏꯒꯦ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯅꯤꯗ ꯀꯔꯤ ꯍꯪꯗꯣꯏꯅꯣ ꯅꯣꯏ ꯗꯣꯝꯆꯥꯗꯣ ꯃꯥꯅ ꯅꯣꯡꯃ ꯆꯠꯄꯗꯅꯦ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯕ ꯅꯪꯁꯨ ꯌꯥꯝ ꯅꯪꯉ ꯃꯥꯟꯅꯩ ꯃꯗꯣ ꯅꯪꯗꯦꯗ ꯅꯪꯗ꯭ꯔ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏ ꯊꯕꯛ ꯇꯧꯔꯦꯗ ꯏꯃꯥ ꯑꯣ ꯍꯩꯃ ꯃꯆꯥꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅ ꯄꯩꯁꯥ ꯄꯥꯏꯔꯤꯗꯨꯗꯤ ꯅꯪꯗꯦ ꯑꯣ ꯐꯩ ꯑꯩꯗ ꯉꯥꯏꯔꯦꯀꯣ ꯄꯩꯁꯥ ꯄꯥꯏꯗꯕꯁꯦ ꯄꯩꯁꯥ ꯄꯥꯏꯗ ꯏꯃꯥꯁꯨ ꯀꯗꯥꯏꯗ ꯄꯥꯏꯅꯣꯅꯦꯍꯦ ꯉꯥꯎ ꯃꯥꯜꯂꯤꯅꯦ ꯏꯃꯥꯅ ꯄꯩꯁా ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯨꯗꯤ ꯂꯩꯇꯦ ꯑꯩ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯁ ꯃꯣꯏ ꯂꯥꯛꯏꯗꯣ ꯃꯥꯏ ꯆꯠꯄ ꯉꯝꯃꯣꯏꯑꯕ ꯑꯩꯗꯤ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯉꯤꯀꯣ ꯏꯅꯥꯎꯗꯣ ꯆꯠꯁꯤ ꯆꯠꯁꯤ ꯃꯁꯛꯅ ꯐꯖꯔꯤꯕ ꯗꯨꯀꯥꯟ ꯐꯝꯃꯤꯅꯦꯅ ꯇꯧꯕꯗꯣ ꯁꯅꯥꯅ ꯃꯔꯣꯟ ꯑꯃ ꯌꯥꯝ ꯂꯩꯕ ꯑꯁ ꯃꯥꯁꯦ ꯗꯨꯀꯥꯟꯗꯣ ꯃꯥꯡꯕꯗꯒꯤ ꯑꯗꯨꯝ ꯉꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤꯗ ꯃꯥꯜꯂꯅꯦ ꯈꯪꯗꯤꯌꯦ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣꯗꯣ ꯃꯥꯁꯨ
마수 마থা이 누ꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯈꯖꯨ ꯆꯥꯈ꯭ꯔꯕ ꯆꯥꯈ꯭ꯔꯕꯅꯤ ꯅꯣꯏ ꯗꯗꯥꯅ ꯍꯥꯏꯌꯦꯕ ꯂꯐꯣꯏ ꯆꯥꯗ꯭ꯔꯤ ꯑꯇ ꯄꯦꯔꯨꯔꯥ ꯃꯟꯃꯤꯅꯥ ꯊꯛꯇ꯭ꯔꯤꯕ ꯊꯛꯇ꯭ꯔꯤ ꯑꯝꯇ ꯃꯟꯃꯤꯅꯥ ꯑꯣꯏꯅ ꯄꯤꯊꯛꯀꯦ ꯄꯤꯊꯛꯑꯣꯔꯣ ꯈꯖꯨꯔꯗꯤ ꯈꯔ ꯆꯥꯉꯝꯅꯦꯕ ꯌꯥꯝ ꯆꯥꯁꯜꯂꯁꯨ ꯍꯣꯔꯦꯟ ꯆꯥꯛ ꯑꯃꯨꯛ ꯆꯥꯎ ꯌꯥꯗꯦꯗꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯩꯁꯦ ꯃꯨꯊꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯁꯤꯖꯣ ꯑꯗꯨꯅ ꯀꯔꯤ ꯄꯨꯄꯨꯗꯨꯔꯣ ꯐꯝꯃꯗꯤ ꯂꯥꯎꯗꯦ ꯏꯃꯥ ꯐꯝꯃꯗꯤ ꯍꯥꯎꯏꯗ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯔꯣꯏꯌꯦꯕ ꯇꯝ ꯇꯝ ꯊꯥꯔꯗꯤ ꯍꯣꯏ ꯑꯗꯨꯗꯤ ꯊꯥꯒꯦ ꯈꯔ ꯈꯤꯇꯪ ꯈꯤꯇꯪ ꯊꯛꯑꯝꯃꯣ ꯂꯧꯊꯣꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯎꯈ꯭ꯔꯦꯗ ꯌꯥꯔꯦ 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 ꯄꯨ ꯍꯤꯗꯥꯛ ꯄꯨ ꯑꯣꯏꯔ ꯃꯥꯅꯤ ꯃꯗꯣ ꯂꯐꯣꯏ ꯆꯥꯅꯤꯡꯕ꯭ꯔꯥ ꯂꯐꯣꯏꯔꯣ ꯆꯥꯒꯦ ꯄꯤꯔꯛꯑꯣ ꯆꯦꯡ ꯊꯛꯆꯜꯂꯣ ꯂꯐꯣꯏ ꯈꯤꯇꯪ ꯉꯥꯏ ꯍꯥꯎꯏꯗ ꯄꯨꯄꯨ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯕ ꯀꯩꯝ ꯇꯧꯗꯕꯅꯤ ꯌꯥꯎꯗ꯭ꯔꯤ ꯐꯝꯃꯗꯤ ꯀꯩꯝ ꯇꯧꯗꯦ ꯍꯤꯞꯄꯗ ꯄꯨꯔꯛꯑꯣ ꯍꯩꯃ ꯅꯣꯡꯃ ꯅꯣꯏ ꯗꯗꯥꯅ ꯍꯥꯏꯈꯤꯕꯅꯦꯕ ꯏꯗꯣꯝꯆꯥ ꯃꯦꯟꯗꯣꯟꯗꯣ ꯆꯠꯂꯨꯔꯤꯕ ꯃꯥꯁꯤ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦꯅꯦ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯄꯩꯁꯥ ꯄꯥꯏꯗꯕꯒꯤ ꯋꯥꯕ ꯅꯤꯡꯉꯦꯕ ꯅꯠꯇꯦ ꯄꯩꯁꯥꯗꯤ ꯌꯥꯝ ꯄꯥꯏ ꯑꯗꯨꯒꯗꯤ ꯃꯥꯗꯤꯅꯦ ꯉꯥꯎꯕ ꯑꯣꯏꯔꯝꯃꯦꯗꯅ ꯑꯁ ꯅꯣꯏ ꯗꯗꯥꯅ ꯍꯥꯏꯕ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯝꯃꯦ ꯀꯅꯥ ꯃꯥ ꯆꯪꯉꯨꯏ ꯑꯩ ꯏꯅꯥꯎꯄꯤꯗꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯖꯕꯅꯦꯕ ꯁꯅꯥꯋꯣ ꯂꯨꯄꯥꯋꯣ ꯗꯨꯀꯥꯟ ꯐꯝꯅ ꯂꯩꯖꯔꯝꯕꯅꯦ